pau mama leba kining tamna bagilan famda thawai kat khraba thobus tingi maphamda ikai khumna ba utkre khena ba kaya na pulaga semba lebak asti ngak na bagi damak aikoi puna lepin na batangai phadre haina governor Dr. Nazma Heptullah na photokre amadi energy polling station tara nithoi da hayeng mikhal hanna ba personnel sing polling station sing da tungna kre Kurumzari, meeting tabiri basing putaram lok sari pau sandok na pizari. Kena ba kaya na pulaga semba lebak asingak na bagi damak aikoi puna lepmin na batangai phadre haina Governor Dr. Nazma Heptullah na khongjom gi khe basing da pangthokpa khongjom deidi thoram da haikre. Governor na makhata na haikibada British na divide and rule policy tawduna Manipur gi thawna lingjel sonthan khiba amadi British ke mayokta lepada maithira gani khanglabasu thawai na pontha pi khiba Athauba ipa ipu singi thauna aikhoina ningsing bagaloinana yekna bana amukhana chupli pai kidana bapuna lepminarasi athauba singdai kai khumna bu utpagi aseng bathabakti makhoina thambiram balamdam asibu tangdu laitana leiba amadi saukhatpa purakpane Manipur asi mausa lairembina saukhat lambida satpada sizinaba yaba lan marang kaina pirami pukchel sengna honarabadi khumang chawshinba ngamgani ngasi aikhoina ikai khumna bu utliba khongjom lalda thawai thakraba athauba singna chatlamba Kathokpa amadi masagi oizaba thidaba lambi aduda aikhoisu chatpa mathau tai haiki The soldiers stood their ground and never gave up, even in the hopeless situation. The raw courage and love of their motherland, demonstrated by our forefathers, deserve praise and applause from one and all. Pauna, Brajabhati, and other freedom fighters like him have found their place in the history, and their heroic exploits have become over the years stuff of folklore. The Battle of Khomjong is not only a glorious saga of the freedom struggle of Manipur, but it is truly representative of the spirit of the freedom that engulfed the whole country in a later part of history. The Khomjong Day also reminds us of the hard historical reality that the British rule was the result of our own misadventure and misdoing. Thoramadu da saruk yakhiba Chief Minister N. Birena Laingak haibasidi anau balakani tungi mirol na khurum hauna bathabak tauba Laingak paduni miyam na pamnariba isagi oizaba thiba haibasina punamak mang takhali kathokpana saukhatpa purakani haibasi ningsing naba sumgani Manipura si chindak mipal tangdaba mahai tamba Nat yokhatpa nungsi chanana lemina bagidamak tawgadaba thabak yamna leiri hau khraba amadi hauzik oiba sing asi munna nainaraga tungi poram yatmin naba mathau tare haiki Aikoi imanda ikoina tawgadaba hiram kaya ama leiri chinjak ki mipal tanggadaba lo singubagi wakhalon kamiti thabak thoramda hongdokgadaba kaya amuksu malengi mahi masingilamda hidana unnaba lai kaishu tamugi mo awon portgadaba kaya aikoi miyamgi lot nat chanabi lona mari satam ngapong loina Kamut masih musisana leminana masak sing samgat pertama itu sasun toba serkar paipa lakani serken masih sonari ba asumna aikoi matam misasan aikoi dor matharu tu tungi mirolna sona hona ba lakna hona ba to budu buni assembly leaders sasan do igro matungda praja miyamna aikoi mai da tin chikadaba aikoi bo hangoi na thaida chakadaba adumna sasan fudo do manipur ki praja na pamde kathokpa no loina na aikoi punna
ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯑꯃꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯄꯤꯜꯁꯤ ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ. ngasi thoram aduda MR gi kangbu amana gun salute piduna athoba singbu ikai khumnaba utki Governor Dr. Nazma Heptula na lusingduna athoba singi ningsing khubamda leisu katki amadi khongjom turelda leirang leihun tamki ngasi gi thoram aduda Deputy Chief Minister Joy Kumar Minister MLA Civil amadi police ki mukok thongba official kya susaruk yakhi ngasi MPCC na susindina lising amaga chani pan marifudra mathoida thokkiba khongjom landa thawaina ponthapi khraba thoba sing ningsingba amsung makhoigi mafam daikai khumnaba utpagi thoram Congress Bhavan da pangthokre CLP gi leader Okram Ibobi MPCC gi president Gai Khangam Congress ki MLA sing Mahila Mandal Seva Dal amasung youth ki maru oiba myoi sing na saruk yaduna pauna brajaba se yauna thoba singi mafam da laikatuna ikai khumnaba utki MPCC gi president Gai Khangam na thoram aduga mari leinana haikibada ngasigi numit asi Manipuri singi maru oiba numit ama oibaga loinana miyamna Anglo Manipuri warda ima leba ki damakta thawai katuna lamdam asing ning tambangak nabagi damak lantheng na khibasing ikai khumnaba utpagi thoram pangthok nabagum MPCC na swathoba singdugi mafam daikai khumnaba utchabani maithiba maipakpa haibaduna thaiduna thamlaga ima leba ki damak British lanmi singa lantheng na khiba ipa ipu singi mathona marebak ningba adu ngasigi mirol na su tamjaduna ima leba ki damak karigumba khara tawjaba ngamnanaba thawni jabani haiki ima lebak se kandaba yade ithawdang pangthokta yade thona phana pangthokkhibaduni akhoi lehoriba punamakna tamjadra akhoi iribak iramdam se democracy unity integrity se akhoi ngakadabani hadana akhoi siba changbadana amaram thamakana ithawdang pangthokpa Manipuri amo ina akhoi punamakki thawdang ni base achoba parama hajaba tare takpiramba madu khongun no khoi libang ngamba amamam oina ma khoi sora thoni jaba lodina tonsil level amana se khoi khadaru su su pangam na ba khona hona pham thui Taratare Lak Suba Lok Sabha Mikhal gi Inergi Oina Hayeng Haingang Kairao Andro Amadi Thongju Assembly Segment gi Polling Station Tarani Thoida Mikhal Hanana ba mathau tawgadaba personnel sing magi polling station sing da thungna khre Hayengi Mikhal asoi angam yaudana pangthokna ba matik saba thabak paikhatle haina District Election Officer Imphal East Dr. Rangita Bali Waikhom na phongdokli Office Imphal East pangthokpa pawgi mifam amada mahangna makha taraduna board halliba polling station tarani thoimakta magistral power leiba sector officer amamam leibagi mathakta critical polling station oikhiba kiamgai Muslim 6/10 da micro observer legani polling station khudima ki manung amsuma panda webcast tawgani presiding officer sing gazetted level gi officer sing na oigani voters sing na masagi voter slip ki mathakta election commission na ayaba piba saktak se tarani thoigi manungda ama soidana puraktuna mowong sumna bot thada binaba appeal tawkhi Report के मागे टाइमिंग से from 7 o'clock तक अयु के पुंग तरे तक हौरगा पुंग मरी बा इवनिंग के को अदुगा बोट हादबा लाखप मतमदा खोगी वोटर्स सिंगना 12 डॉक्यूमेंट्स तुगी मनुंग दगी एनी वन डॉक्यूमेंट याउबीरगा मसागी वेरीफाई दु तहनबीरगा प्रॉपर्ली बोट हादा गनी खोगी रिपोल सी माय पाकना कंडक्ट तोंगनबगी नमकता स्मूथली फेयरली एंड ट्रांसपेरेंट तोंगनबगी नमकता आई रिक्वेस्ट ऑल द मेंबर्स ऑफ द पब्लिक political parties contesting candidates election agents
and polling agents to cooperate with the arrangement of any kind of malpractices to be done full support to be polls my partner smoothly conduct aina mayam the appeal to Paugi Mipamandu the Sarukiakiba Infal Iski SP Joges Chandra Hobisdamna polling station Manga the CRPF ki platoon ani polling station Taretana platoon Amamam Legani Masigi Matakta polling station Kudimakta state ki security personnel nifu thabak taugani polling station Kudimakta DSP Amadi police inspector Singh na commander oidunangak sengani Miam Namong Sumna Bot Hadabina ba appeal tauki Matik Chana station singa thame both hada gadaba myoi aduga police station to changba yaba myoi nataba atopati prescribe toriba magi 100-meter distance and beyond that adudagi di ama bok changba yaroi aduna ai appeal tawjaning badi atopa mafam dagi laaga polling station gi area ama so koi bada law and order problem ama ta create tobidaba koi gi election se peaceful oina free and fair oina tawba yana na ba both hada bala ibe singna masa gi saktak se sing to pairaga security sing da utpiraga magi both hada mafam da Sangaga election do habda binaba masida prajamiyamna cooperation pibiu adun district police na sinjari sida mayam pu mating pangbiu People's Museum Kakching Amadi Justice Committee on Anglo-Manipuri War listing Amaga Chanipan Marifudra Mathoi Martyrs and Freedom Fighter of Kanglaipakna Punasinduna Kakching Masin Manau Singda British ki makuta Maraiba Kidamak Thawai Kat Kraba Wangkai Mairaba Poilagi Ningsing Thoram Machin Manau Sing Kakching the Pangthokre Thoramadu the MLA Waisur Chandra Justice Committee ki Chairman as Ibo Tombi Kuman Wangkai Mairaba gi Masu Wangkai Mayung Kameshwar Su Sarugyaki Waisur Chandra na mafamasi Chahi tara manga gi mamang digingak senduna Wangkai Mairaba Poila amadi mahakaloina balanmi kun gidamak laisu katuna thoram pangthoktuna lakpani haiki This committee the mathorpasi yampai masada historians sing adagi archives ki record khangba sing sinasingba pandit sing sinasingba am tanarga Karimal Lan Batogana, Lan Koi correction, Toro, Mother Kasi Kanality, Aran Basi, Sumtuimni, Swim by Organa, Mapam Moyu, Matam Moyu, Swim by Organa, Koi Sumtopotai. WMGC Thaubalgi NSS Unit 123 Association of Voluntary Blood Donors Manipur, Thaubal District Branch, Thaubal College, District Police Kakching Amadi, Thaubal District Health Society, Thaubal Napun Nasinduna, Nipalak Suba Voluntary Blood Donation Awareness Campaign, Khongjom War Memorial Complex Tapang Thokre, Mama Leba Punung Sizaba Madi Maraibak Puning Tamna, Lehana Gidamak Thawai Takraba Sing Adubu Ikai Kumnaba Oina Blood Donation Camp as the Pang Thokpani, Came Adu the Puna Mioisa Magayang Kairom na EPK. Chahi asigi khongjom numit thoranga mari leinana Agartala gi Gauranagar Khowaida Pauna Brajabasi gi mitam ama Manipur gi ningthaule sembasana jawbana maikhum hangdoktuna miyam da khusinakre Manipuri Literary Cultural Forum Tripura amasung Pauna Brajabasi Foundation Tripura ani na sinduna pangthokiba thoram maduda forum gi president Ningombam Bir Singh Puthiba Welfare Society Agartala gi secretary Sinam Deepak Pauna Brajabasi Foundation Tripura ki convener Longzam Somurendro, Manipur University ki Professor Paunam Gunindro amasung Umanglai Kanbalup, Manipur ki convener Mutum Maniton Susaruk Yaki, Ningthaule Sembasana Jawbana, Manipur ki Wangmada Machoy Tariba Aikoi ki E Mari Singna Magi Lairuba Mapam Aduda Aikoi ki Chanabi Singak Tuna Thamba Haibasi, Southok Sabapoi, Asigumba Wakalon, Tona Amadi Lichat Singh, Ladiba Makai Malem Dagi Maitai Haiba Purupasi Mutkiroi Haiki. Koi Maitai E Mayabama, Koi Manipur Sana Lebaki Wa, Mudaso Yaina Nata, Regasu Makoina, Magi Ladiba Mapam Duda. I could just start to be Mapana. Ade Koi Atoba Singukai, Nadana, Asibumba, Koi missing a Sibu, Yana Salman. Amarumda listing amaga Chanipan Marifudra Mathogi Anglo Manipuri Warda Thawai Tha Kraba Athoba Athobi Singi Aroiba Yatapam Oikiba Mapam Sing Lengak Nangak Pi Senbiduna Tambaga Loinana Makoi Buning Sing Duna Thoram Pangthok Trabadi Mirol Kharagi Tungda Kaukiba Yabagi Pibam the Lady Hiramastigi Matangda report Ama Legion of Pharmacy, Bishnupur kilometer Kungamapalom, Changlagalaiba, Old Kasa Road,
लाइमतोन हाइरगा खंगनबा अदुगुम्बा मणिपुर की निंगतंबगी लानफमदा 1891 की लानफम अदुगी लानसोनी फम अदुदनी ब्रिटिश के दुगुम्बा एंग्लो मणिपुर वार सिदा ब्रिटिश कलम अहुम लेबसिगी मनुंदा खोंजोम असिदे बैटल अमा खतने अप्रैल की तारीख 19 सिदा ngayan chingla sigi लाइमतोन चिंगला सिदा मतम मदुदा सिल्चर कलमगा अखोई मणिपुर कलमगा मफम असिदा सखंग हौदबा लामी मयाम खन मफम असिदा छेनगिबसे ngasi mak ko thenai mafam asida ko yam ningba gai maramde haikal leka makha tom nabagi gidamata mafam asida ko napi mongsong ka tem thokan da to ya du mase khona yam nuai jada ba makhana manipur gi sovereignty matamatu de ngana bu jamata meka atop leba amana mafam asil loi cham ya haibagi thawai na pantha pi gi ba akoi gi mayang khangi koima kalam de gi lakpa kambu adu gi su mayang khangda leigida ba petras amasu uoi gi ba susara naga थांगालसे मासे मयांग खांग खुंदुरे पोक्सबनी अदु महा असुसु गु ब्रिटिश की टेलीग्राफ ऑफिसर अनि हारखिबदुगी फारसी तोरगा हारखिबनी अदु माइग मखुलदुदा मागी निंसुन खुबम साबिलमदे स्टेशन सिंबा तौबिलमदे हाइदो कांदा खुगी कक्सिंगी मसुमनाव सिंगे सेदा मतमदुदगी लांदा लुसिंपुरे अमख उवगिबा वांखै मेराबा पहिला हाइदना खंगबसे माग लोइनाना अतोपा मी तरामाथोय अमगसु मफम मदुदा ब्रिटिशना अंगक फना नुमैजे कापसला खाना थान सिगे हाय अदुबु हाइबा मफम मरसु मनिपुर गवर्नमेंट के आर्कियोलॉजी डिपार्टमेंट दे मफम जो प्रोटेक्ट तोरग लै अदुबु मोंसों ना मापी मोंसों मयाम ख लै अखोन थान चचरो कांदा मफम मदु खरा संदोक्सरम बने मसि मनिपुर गवर्नमेंट याम रिस्क लहोनिंग बने अदुबु खोइ गहन थबक का चिंगा खतंग जे समनदब मानबा मलै मसि थबक तो ओन्थोनिंग बगी अपामदु जे जस्टिस कमिटी ना सन खनजे सागी मिंगदे पवन रोंग माई तुंग हौरब जेनरेशन की दमकतदी यामना अवाबा मदी ओइदे तोंगजै मरिन हाइबा हौजिक ब्रिटिश की मतम सिदना मुका ओन कसरत हाइना ब्रिटिश सिंगा अखोई मणिपुर की निंथौ सिंग सिगा तौनारंबा याम अदु वारी सदी अहलमन सिंग वारी लिरम यामदे दम लै वार की अथांग ओइरबसु नोमै ओइरबसु बॉम टॉप ओइरबसु मयाम सिदा लैबने अदुबो मतमदुदा लाइब योनब जो लाइब ओइरगसो अदुगा करिगुम्बा ब्रिटिश मयामना मु थीबा लाई पाइपु सीखिबा लेखिदबगी नुवाइतबा सुमाइना लापनी खोटपनी अद पैसा खर खर पीबनिना ब्रिटिश सिंगसु ब्रिटिश सिंग याम लौथोखरबगुम्बनेबा जापानीज सिंगसु लाए जापानीज सिंगसु अदु मंगाइरे मोइदे खरा एडवांस ओइना सौखरखरबनिना को सी पाइपु गी सी नि तौदो मोइन लोइना खोमबा हौजिकती लाइबु लेरत्रबगुम्बने अदुना असिगुम्बसी मेमोरी स्टोलगुम्बा ओइरु थामनगुदी यामनुबुदी निंसिनिंगाई ओइबा अदुगुम्बदी ओइबा मयामगी सोसाइटी की सो यामना काना हाउदबा निंसिनिंगाई हिस्टोरिकल की बैकग्राउंड प्रैक्टिकली एखोय आइज विटनेस टू अदुगुम्बा उबंगमबनिना को थमबना फगदानि खल्ले खोंजोम वार मेमोरियल की सक्तम अमगुमना असिगुमलबा वार फिल कया सिंग असी अखोगी मणिपुर लेंगा की मखादा ngak sen biduna semkatlaba matamda अखोगी तुंगी मिरोलना असिगुमलबा थवाई न पोंथा पिगिबा थौना फरबा कया सिबु तुंगदा सोन हौनबगी तांजादु लौमिननबगी मतमदु ओइरे हेबो फुमसिनी आईटीवी न्यूज की दमक ज्ञानेश्वर युंखाइबम बैटल ऑफ गरियान लाइमतोन सिंह तोंगजै मरिन खोंजोम दे नुमित का मरी लेना सिंगनब खक्तना अखोगी कांखुल मुदहलोय हाइबा पाउजेल पुबा मोटरसाइकिल के खोंसत अमा डीएम कॉलेज कैंपस ते लेबा एमसू की हेडक्वार्टर दगी हानगी एमसू के प्रेसिडेंट ओइरंबा आरके इतोस्ताना लमथाखरे मोटरसाइकिल के खोंसत अदु खोंजोम फाव यौरबा मतुंगदा अथौबा सिंगी मफम दै काय खुमनबा उल्लबा मतुंगदा एमसू हेडक्वार्टर दा अमुक हलकनी एमसू की जनरल सेक्रेटरी बिपिन चंद्र अहन थेमना लमदम सिंगाक्तुना थमननबा होनबदा थवाइना पोंथा पिखिबा अथौबा सिंगी थौना लिंजेल ngasi gi mirol na nawhongna na ningsingbaga loinana paujel piba oina motorcycle gi khongchat ase pangthokpani haikhi aduna lagiba mirol asidasu akhogi ipaipuna chelamba aduma thauna singa do hena anobu inora ma pibaga loinana manipur hena nungsiba hena chawkhotpa maramdam nungsiba missing nomano be hengalaga manipur chawkhotpa lamdam oina hona na bagi nongta khone rally ase sinjaban अमरोमदा खोंजोम लालदा लेखिद्रबा थौब सिंगी मफम दै काय खुमनबा उत्पगी थौरम अमा कैसाम थोंगदा लेबा आमकेल गी ऑफिस दा पांगथोखरे थौरम अदुदा ऑल मणिपुर सोशल रिफॉर्मेशन एंड डेवलपमेंट समाज चिंगमी तमी अपुन बल्लोब निम्पाल यूनिवर्सल मदर एसोसिएशन क्वेरंबन कैथल संगत सागत बल्लोब थौबाल इमा अपुन बनुपी लोब अमदी आमकेल गी लुचिंगबी कयाना सरुक याखी Desam Disease Blood Bank and Transfusion Services na
पुन सिंधुना महैरोई अमदी लेबाक मियाम गिदमक कथोकलबा ई हाइबा थिमदा हुम्फु मापन सुबा मेगा ब्लड डोनेशन कैंप ngasi सिज ब्लड बैंक लांगोल द पांगथोखरे महैरोई कयाना ई पिखी देसाम गी सेक्रेटरी जनरल ओइनाम सिटलना लिसिंग मगा चनी पान मरी फुद्रा माथोई द थोखिबा एंग्लो मणिपुरी वार्ड थवाई कटखरबा अथौबा सिंगी मफमदा इकाई खुमनबा उत्पगा लोइनना मखोइगी कथोकपा ngambagi thongna adu ngasi gi mirol na tamja hognaba haiduna ई पीबगी कैंप asi पांगथोकपनि हाइखी बने इरमदम सिदा लेबिरिबा ख्वाइ खिबिंगनासु सरुक याबिदुना मफुंग फान बिरकनी हाबगी थाजबा थमजबग लोइनना हायेंग पांगथोकदुरिबा ब्लड डोनेशन कैंप असिदसु मियामना सरुक याबिदुना मतम अमगी पाइपुसिंगना लौरमबा मखोइगी थौना अमदि मखोइगी कथोकपदु नहौना निंगसिंगबग लोइनना मखोइबु इकाय खुना उत्पदा पुनमंगना सरुक यामिनारकनी हाबगी थाजबदु थमजरी स्टेट की ओइना चाही खुदिंगी पांगथोकलिबा खोंगजोम लानिंगसिंग थौरमदा NEIDP की ओइना इनवाइट फंगदबना थौरम यावखिदबनी हाइना पार्टी सिग स्टेट प्रेसिडेंट डॉक्टर NG बिजोइना फंगदोरकले तेरा सपम लेरेक्ता लेबा पार्टी सिग ऑफिस ता पांगथोपा पाउगी मिफम अमदा असिगुम्बा थौरम असि पार्टी की ऑफिस ता सु पौना ब्रजबासी अमदी खोंगजोम लांदा थवाई कटखरबा थौबा सिंगी मफमदा हई लई कत्तुना इकाई खुमनब उठखी इनरगी पांगथोकदोरिबा रीपोलिंग असि नमदुना बूथ कैप्चर तौदुना बोट थादखिबा मयाम अदुगी माइ ngaknaba मिखल हनबनी हाइना CPI स्टेट सेक्रेटरी एल सोटिन कुमारना फोंदोरकली इराबोट वाबन द पांगथोपा पाउगी मिफम अमदा अंड्रो हाइंगांग अमसुंग थोंगजुगी अयाम्बा पोलिंग स्टेशन सिंग मिखल हननबा तक्सिन खरगा पोलिंग स्टेशन 12 खक बोट हनबा यानिंगदे हाइखी अदुगा थोंगजुद अमा पुन्न तरागनि थोइखक खोइ रिपोर्ट तौनिगा हाइबसे मसी खोइ याम हेना खोइ पार्टी न हराउनिगाइ ओइदेन लौइ अमोइरो हंदकी इलेक्शन सेदा याम साथीबा अरानबा तौबा कांगबु खरना नमदुना शक्ति मुन्नब होनबा मियामदगी voting right मनना होनबा कयासि अदुम साजत कया अमा चतखिबसे मसी खोइ मणिपुर की इतिहास दा यामना तुंग कोइना अरानबा तौबा कांगबु सिंगी अचौबा मकोल अमा स्वाइद लेर माले हाइबसे मसी सोइदना हुजिक खंगनर वाफमदी ओइरे हाइजरिबा था मापन खक्ता ngairibi angang nupi macha ama laikhidabadagi जेनिम्स ता इरांग थोखरे पुलिसना मतम साना इरांग अदु लाक्सिनबदगी पामदबा थौदोक सिंगदी थोखिद्रे थौदोक असिगी मतंगदा ISTV न्यूज ने फंगबा पाउदा laikhidrabi angang adugi maming chandam bembem apokpa CS bizen संजम चिरांगदगिनी हाइरी अंगांग अस्ति चिंगमेरोंग लेबा डॉक्टर अमदंग से अयुग येंगलुरबा मतुंग मखा ताना लायेंगनबा जेनिम्स हॉस्पिटल दा पुखलकपनी हाइरी जेनिम्स हॉस्पिटल की कैजुअलिटी दा येंगलबा मतुंग दा नुंगथिल पुंग अमरोम तारकपदा चिल्ड्रन वार्ड ता पुसिंदुना लायेंगलबा मतुंग दा लेखिदबनी हाइरी थौदोक अस्तिगी मतंग दा पेंदबदगी लेकाई गी मियामना जेनिम्स हॉस्पिटल दा थोमजिलक्तुना इरांग थोखरे पुलिस की माइकैदगी इरांग थोकलिबा सिंग मतम साना लाक्सिन हौबदगी पामदबा थौदोकती थोखिद्रे लेखिद्रबगी इमुंग मनुंगी मियोय सिंगा जेनिम्स की अथॉरिटी के वारी शानाखरे ऑल मणिपुर पेट्रोलियम टैंकर्स ड्राइवर्स यूनियन की प्रेसिडेंट भूपेन चंद्र घोष कौबा मियोय अमना नागालैंड अमदी मणिपुर गवर्नमेंट की मरी लेनबा सिंगदा कंप्लेन कया तौसिंदुना पेट्रोलियम टैंकर्स ड्राइवर्स सिंगदा नागालैंड पुलिस ना फाजिन बायावना सथरकलिबा अयत अपन सिंग असिना मरम ओइदुना ngarangdagi LPG अमसुंग थाव पुबा टैंकर्स सिंगना गाड़ी सतपा लेपखरे खोंजंग अस्तिगी निनी सनबन नुमितगी सेकमाई गैस बोटलिंग प्लांट अमदी मालोम ऑयल डिपोदा LPG अमसुंग थाव थाबा लेपगी खोंजंगसु हौखरे मंत्री पुखरी मपादा नेशनल हाईवे दा गाड़ी चनी रोम ngarangdagi लेपतुना लेरकली भूपेन चंद्र घोष की मथक्ता मणिपुर लेंगांग एक्शन लौद्रिबा फाउबा खोंजंग हंदोक्तनबा ऑल मणिपुर पेट्रोलियम प्रोडक्ट ड्राइवर्स एसोसिएशन अमदी ऑल मणिपुर रोड ट्रांसपोर्ट मोटर्स वर्कर्स ड्राइवर यूनियन ना वारेप लौरे हाइरी नागालैंड फाउबदा अशी मोंगजे तोबुचिदा कनाना सफरर रोइबा मुई हाना इहान हाना मोइना सोए कोंडांग द पब्लिक मयाम से गाड़ी वंस ngасagi थाव द थिंगबदा गैस थिंगबदा अदु एखोय मिचम दा मुक सोकदोइनेबा अदु आशिगी डबल स्टैंडर्ड गेम छे एखोय पामदे एनी हाउ गवर्नमेंट छे मसीगी मतंग छे याम सीरियसली लोगदबने अदु मसीना यू कैन नॉट पुट अ ब्लाइंड आई टू इट इट हैज कम इन वेरी सीरियस स्टेज एंड द ड्राइवर मयाम छे मा फाद्रि भाव पुंद्रि भावदा एखोय गाड़ी थौररोय हाई अदु भाव लेवल बदु योराबने सो इट इज माय हम्बल रिक्वेस्ट गवर्नमेंट मसीगी मियेंग खरा येंगो अदु सॉल्यूशन दी लाकनी
Amaromda Transporter and Drivers Welfare Committee Kaubalup Amana Infal Dimapur Chenba Tankas LPG Bullet Gari Tourist Bus Singdagi Lupa Yankai gi Token Kaklaga Chaka Taruk Panba Gari Amadagi Lupa Chamga Chaka Tara Panba Gari Amadana Lupa Chatruk Mantri Pukri Amadi Nagaland gi Jakama Manakta Fong na Tolaktuna Aina Yadaba Mongda Paisa Khomgat Le Mari Lainaba Authority na Midyang Sangbituna Akan Mathabat Lokhat Piu Haina Ngasi North AOC da Pangthokpa Pawmi Singa Unaba Amada All Manipur Petroleum Tankers Drivers Union gi President Bhopen Chandra Ghosh na Phongdokre ngasti gi pawgi mifam amada All Manipur Petroleum Transport Union amadi All Manipur Interstate Bus and Allied Transport Association gi mute sing susaruk yakhi Bhopen Chandra Ghosh na makhatana Manipur lengakta Scott matiksa na pibiu haina aiba serol pisinkre hayengdagi gari single Scott kaloina na Infal Dimapur lambi da chatlagani Manipur Union asina kan na honabadagi Nagaland manungda Nagaland police na gari singdagi sel khairamba adu hojikti sang yamna hanthare kanagumba kharana aingi wangmada gari singdagi sel khongatliba asti Manipurda achauba gang khupu ama lairabra habagi chingnaba leire haina phongdokhi harassment piri se driver da machi tohon bigano ina thabani kanagumba Manipur gi police natraga Nagaland police da koi blame tawu nate adu some vested interest kharana machi da lan santoi bache machi legally proof to bang ngamgadra moi khai dena adigi moi si legally oi ebisi moi haiba ngamgadra hayeng dagi escort chatna ba khoi gi jibida proper protection pbo khoi escort chat ke na khoi gi evening gi site gi di adigi transporter gi site gi di loina thamjagre Manipur da hojik isa jing nau jing satra jing na yellow mi gi tamakta du wana sacrifice tamna tori bachida outsider na khoi thingjal lakwachi jo khoi pamde ta sengna hajar bada maramdi legally collection na tabne illegal collection la che machi matam chana thingbi wana sarkar gi mafam da appeal tawjari World Book Day gi thoram ngasi All Assembly Road ta leiba Manipur Hindi Parishad ki hall da pangthokre Sahitya Thopang Lop Imphal Manipur na sinduna pangthokiba thoram aduda Director Tourism Y Ibohal Director Social Welfare NZ Uttam amadi Director Art and Culture A Sivdasar mana athoiba mithunglin sing oina saruk yakhi thoram aduga mari leinana Hasnam Basanta Kumar Award saknai raba aiba Nomai Them Tombi da piduna ikai khumna utki award asida sel oina lupa lesing tara citation amadi stol yauki Thengkhang Anirakta Little Flower School da sakhang daba singna bom thamlamba thawongbu Past Pupils Association Little Flower School na kanna yaning daba phongdorakle bom thamlamba thawong aduna school gi oja sing amadi mahiroi sing da akiba amadi wakhal laita daba thokhalle mahiroi sing gi mama mapa ahal laman sing na su mahiroi sing school chatkibada asoi angam thokadra haina mi paiba poknare asigumba aki akhang pohan ba thodok asi mari leinaba sing matungda amuk hana tawdana ba amadi Education Minister na thodok asigi matang da mityeng changnana ba association asna appeal tawrakli Little Flower School mamangda bom thamlamba KCP MC na sathakibani haina claim tawrakli lob asigi Information and Publicity Secretary Lanchen ba maitai gi cherol amana thawong asimiyam na apen ba phawroi haibasi lob asina khangi adubu ngasigi leiriba khunai asida thawong asi tangai fadaba khongthang oirakli aikhoi gi khunai da ikai khangdaba amadi isagi asoiba yengdaba asi anauba chatna kanglon ama oirakli khudam oina numit kharani gi mamangda pangthokiba MP election adu da vote kanana ba honabada political parties singa sel yen bada miyamna harawna lawnai thawong adu huran bigili chani haibasi khanglaba su khangna miyamna adum sel lawi asigumba khunai asida school da bom thamlamba asi karishu thoidokna aranba yaude haibadu masana sel lawriba adudi aranbani haina khangba ngamde KCP MC bu school da bom thamba adudi aranbani haina ngangnai Catholic school da lalhobagi mingda angang mayam lana admission tawriba asida KCP MC gi ming su paksil laga Parents Teachers Association gi luchingba anina angang sing asi ming chankhibani lub asigi oinadi amukta phawba angang ming su chalaktri aduga channaba su honagi basu leite adubu Parents Teachers Association gi luchingba anina KCP MC gi ming su paksil laga atopa lalholub amaga manaraga angang tara taruk school sing asida lana ming chachilambani khongthang asi handokna ba haibada tadragadi bomgi landa asi satharak patabani yawa lalhau masak thianaba honabada chenari ba khudimak lup asina sakhangba ngamle chenari ba mioi sing asi Parents Teachers Association gi mioi ani makhoi ga paw phawnari ba mioi ama angang ming chanbige haiduna khomba mahiroi angang khara yawa lalhau gi mingda akang singba hana Nepal da leirambadagi nupi anganga konana phakhiba luchingba amagi makhada thabak toramba lamlai maikai dagi mioi kharani
Jeneriba khudingmakna athuba matamda miyamda lale haina sangjadaba thoklabadi makha tarakpadadi lup asina satharakpa thong singda kanagi susak ma yengloi hairi. Little Flower School da bom thamlambaga Maoist Communist Party Manipur ga hiram amata da mari leinade school da bom thamlambagi thawong lup asina su yaning da bafungdokli lup asigi standing committee coordinator kayong han mangangi cherol amana Catholic school da hauzik phawba da thokli bawathok asi Parents Teachers Association gi luchingba anina awat apa saba amada Catholic School Kanchipur gi principal da St Joseph Higher Secondary School bu mingcha thian na bhona bada thokpa thodok ngaktani thokli bawathok sing asi yasinaba purakna ba lupna kanna honaduna lakhi adubu Parents Teachers Association gi luchingba anina yamna kanna makhogi mi sing lona ming channa ba hona bada wathok asi hauzik phawba loiba naidana leiribani hauzik makha tana lupna kanagumba amatada themjinbagi thabakta yawraroi makhoi masel gi muknaba asida mahairoida soklakpa thoklagadi lup asina kaidongaida tumina leithokloi hairi makha taba pau pizadringaida atenba break amtang lagjari Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Ima pirol syrup natra suba khatana yaroi aduna pirol singda comfort tinglibani Haujik makhum tangkhai ma hairo aduga t-shirt lupsillo masigi step macha asina higi langsingbu phajahanduna machu mamen so thokani adudi comfort na torisi karino fajanaba amasung machu mamen thohan bani comfort after wash apik pa khongthang achoba thabak Panthoibi Villas, everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited. Taurangbam Laikai, Uripok, Imphal. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order. That brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Sri Krishna Classical Yoga Group of India New Delhi headquarter dagi thoglakpa cherol amagi matungina notice ki oina yoga teacher humpu selection tawjagani maruina India gi mapanda chatpagi khudong chabasu pizagani athuba matamda online biodata natraga resume thabiraku interview place Classic Hotel Imphal post singdi akupa maro gi damak contact 9810993987 email address birlayogaolympics@yahoo.com Rising Academy Sagolbantera Sapam Lerai admission open for class 9, 10, 11 and 12 for the academic session 2019. Also van service hostel facility available. First foundation course starting from 24 April 2019. Class timing evening 4:30 p.m. to 7:30 p.m. Contact number 9089748380. Panthoibi Constructions, a subsidiary of Panthoibi Housing Finance Company Limited presents Panthoibi Green Home, the first of its kind residential group housing project. Panthoibi Green Homes will mark a future of modern living in the state of Manipur. Come now and register your consent of interest to be a part of the future living. Panthoibi Housing Finance Company Limited. Maruti Suzuki Arena brings you the big new WagonR. Stronger on looks, stronger in character, stronger on the outside, stronger on comfort, stronger on technology, stronger on performance, stronger on safety. They drive the big new WagonR at our Aston Motors showroom located at Jingmirong, Imphal West. Yes TNT bar amadi cement. Yes brand gi cement amadi yum sana bi yot sing ahong mamal da phangirgani. Yot ki mamal na kg amada lupa nifu dagi horga lupa yankini thoi phawda phangirgani. Loinena cement ki mamal na bag amada lupa chamri kun dagi horga lupa chamri marifu phawda phangirgani. Hana book tawiduna kudong saba silobi ho offer si numit tare ni khagtagini. Northeast Ahanbo in a National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in a sakangraba Pradhan Mantri Awas Yojana Housing for All mission ki makada subsidized loan pi bada mangzil thariba Panthoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang dukjare miyam financial facilities sing lobi na bading sing jare Panthoibi Housing Finance Company Limited and its subsidiary group of companies. Amukana taramlok sari makataba pau
Imphal West Commando Kangbu amana ngasi numidang wairam thangal kaithel gi alu gali amadi ngari gali da thiba humbagi thawak sathakre. Additional SP Ops Adhikari Mayun Ghana Shyam Sharma gi mityeng makha da sathakiba thiba humbagi thabak aduda mioi samnga mari furom amamam toina verified tawki masagi saktak se substana puthokpa ngamdaba mioi tara taret lokhatuna makha taba wahang pahong taunaba city police station na sinakre. Khunja Mayum Arun Koba Chahi Nifunipan Lom Suraba Bamon Kampu Maya Lekaidagi Mioi Amangase Ayu Iril Bung High School Mayagi Labukta Siduna Leiramle Mahaki Makhaurida Machin Tumba Port Amanatin Kibagi Mapam Leirami Pulisna Case Amalakhat Kre. Imphal Municipal Corporation Konba Kwaramba Nupi Kaithel Mari Yaudana Tongan Tongan Balekaidagi Phatta Haudi Khomba Satpa NGO Singi Phatta Bahidok Pham Leitabadagi Thabak Leplakpa Numit Humni Surakle Hairi IMC na sakhanglaba NGO taret yauna punna NGO tara mangana lekai lekai digi phataba sing khonggatli adubu lamdengi solid waste management plan tingzin khibadagi kongpal kongkham lekai de leba amateur athletic association ki lampak da haidok pham oirakpani lampak asisu semba losilakpana phatta haudi haidok patandabadagi haidok pham leitabadagi gari da haplaga thamnare IMC na anau haidok pham thibagi mahuta NGO sing changba thinglaba lampak ta haidok tuna leibana NGO singi marakta su waraunare hairi. Ngarang numidang minuthongi Assam Rifles Transit Camp mamangi Khuman Lampak Taba Lambi da bom pokhaibada CC Higher Secondary School gi Physics ki lecturer Konsam Santosh Kumar Sokhiba thodok adu CC Higher Secondary School gi teaching amadi non teaching staff na condemn tauri. Sanaroi kaya practice tauriba MMTA gi complex amadi office mamangda ngarang numidang bom pokhai hankiba MMTA na yaning da bafongdorakli Sanaroi singna ayuk nungthil numidang khangdana practice tauriba maphamda amuk hana siguma thodok thowan bidana ba appeal tauri. Horizon Hospital and Research Institute Imphal Eastern Popular Club Khurai Thodingzam Laikai amadi coordinating body Khurai na punna sinduna NPPCD gi makhada ENT gi screening amadi awareness program amangasi Khurai Lamlong Higher Secondary School da pangthokre National Health Mission Manipur gi Nodal Officer Dr. T Maniharna Malem gi oina nata dabagi chang hengalakpagi issue kaya lakli matau karam na mipung khudimako screening test tawduna asigumba khudong sadaba asidagi thingdana ba awareness message ama pibani haiki coordinating body Khurai gi spokesperson Bon Khurai na kem asi athoba singi numit ka mari leinana pangthokpani masama phaba khunai ama ohenna ba manglan adu mamphongna na ba hona bani haiki ngasi akoina Lamlong Higher Secondary da athoba numit ka mari leinana kongjom lang mari leinana akoina pangthok serisi thawai katpi khraba ahlaman jingduna pamjaramba masam u phaba adugi pandam da akoina pangthok sabani. All Jiribam United Clubs Association Jiribam amadi Krishna Diagnostic 50 Badat Hospital Ningsing Khun Jiribam ga khusam naduna Mars ki tang taruk tagi Jiribam ki tongan tongan mafam sing satharpa free health medical test camp ngasi su Modern Club IB Lekai Ward number 3 ki community hall da pangthokre. Handak Rimski Nursing Hostel mai sakhiba adugi mateng oinana ba nursing official amasung nursing staff singna lupa lakh amagi senpham College of Nursing Rimski Relief Fund da mateng pangkhre nursing official singna mateng pangbirakpagi dama principal amasung staff singna nungaiba phungdorakli. Lairik tamning badagi migi yumda thabak suduna lairubadagi wakhal gi laina naduna halakpadagi chahi tara taruk lom phamungdagi hogotpa ngamdana lairibi nupi masa ama machi khulda ISTV news na thengnare machi khuldagi M aphungtang gi macha nupi M Tomui class 5 fawa tamlaga lairik makha tamhanba ngamdabadagi ukhul gi mafam amada migi yumda angang lobagi thabak tawraga lairik makha tamthana ba hona khiba adu wakhal laina naraga halakpani hairi Pamlau uduna nomgi chara taliba angang taruki mapa oiba M aphungtang na lenga ki mahiloi sang sing matiksa na thambirabadi mahaki machanupi na thengnari ba awaba si thoklam loi food security ki seng na tana lengang na piba mateng amata phangji hairi hiramasing matang da paudam ama Hauji ekona leriba mafam asi Imphal nagi kilometer 35 chatlaga leiba masi khungi imung amadani imung asida masagi sahi 30 rom suraba nupi ama mahakna sahi 15 surakpadagi hagot kangkhap ngamnaraba anaba amal sagonadana leiri mahakna nabna maram raga imung asida kari kari awa mayok nari amadi imung asida ka hena phibam sokliba asi kari dagi orakhibno haibgi matangda ISTV da nadana leiribi tomui gi mama mapana wafam kaya phondorakli
angang taruk ke manungda ani suba nupi macha asi class 4 phawa English school da ka ba hauramni government school le government school wahongchana ka bi taba thabak tawi taba maramna English school da ka dra upai le taba adu English school da mingchan ki do su imung paisa waman magi chan bi ngam daba husik nari ben yai mado aduna masikun kaning bedok ngamdraba kan ga ngamdraba adura di mi minai oina leraga kagini haina hokat pasu ngamdre phamma su ngamdre chak so sam indana legra ju kano pi ju piron ju silga suba ai ising khong na to legrone adu pi ju lei ngamdre akoi kungi mi sing nungsiwa mi na aman ma su pi bu su leiye an bu pi bu su lei purit so inna wa pi ju set na wa pi ju tv si akoi yum nungi wa ba kum ate lei su lei ro na khan grone ai khaloi do su wa khan ju khan ki ba as akoi yum nung si nong mam khak te pon na si ba ngam ro di ko ai na waman magi ko ay ngang khrob ne si paisa puthok pangam dabagi brain guli si cha bi loigre adu mathang thada di paisa puthok pangam daba leibang ngam dabagi magi anaba si ahob dagi ngasi phawa chahi 33 chugaramni nang hi diu kani yo chama kadam pamlau subagi awamne nupi majagi awamne adigi nadaba singi hinaba subu hotnabagi thakpagi hotnabagi madugi wakhan awabdu pothapam sulei leitaba chak khenjang ahawa silang lasu thong lasu wakhanda hawi haibisi penna chaba haibisi leite masi ai punchi si nungai ba phangla roidra ada ai sihan pharani sushat toraga siwra pharani ngasi su ai khandan lebuni 미기 미나이 오이드나 라이크들이 담바 팡라디 하이드나 юм다기 짝크라가 아시군바 피범 아시다 락부시다 마마아빠 오이버싱나 깝리 랭아키 스군 파나바 에듀케이션 S 에듀케이션 U 하이드나 디파트먼트 동안 카독두나 랭아키 스군 시다부 파라디 하이드나 호나리 아두부 호나리 버싱 아두기 마히디 사라브라 라이바 랭아 아시나 얌나 타모이 생나 호나드나 라이 버싱나 팡다바 싹통디 팡다바 야데 하이버가 로이나나 쿠톰싱나 타박 tawdragadi asigumba wari asi makhatana adum tholakigani nanau thawdang loina pawdam jariba ningthagam sana jaw mitai machi village Disaster management gi matang na nungmagi oiba community awareness program amang asi khurai konsam lekai de leiba ima Chingja Roibi gi sanglen da pangthokre ima Chingja Roibi semga sagat balup na taranithoi suba battalion National Disaster Response Force Doimuk Arunachal Pradesh amadi State Disaster Response Force kaloinana punna sinduna pangthokiba ngasi gi thoromadu da taranithoi suba battalion National Disaster Response Force ki deputy commandant P Nipazau taranithoi suba battalion National Disaster Response Force ki inspector LB Brozen amadi State Disaster Response Force ki disaster research officer AK Ranjit na jingbana athoiba Mithunglen Singh oina saruk yakhi thorom aduga mari lenana taranithoi suba battalion National Disaster Response Force ki deputy commandant P Nipazau na phongdokibada Mausagi oiba khudong thiba maru oina yuhar haba amadi ising ichawna chingba tholopa matamda miyambu kannana Bharat ki oina force amata leiramde Orissa gi ising ichaw amadi Gujarat ki yuhar habana chingbada misi mina kya thokiba adugi matungdagi parliament listing aninga mangada National Disaster Response Force linkhatuna thabak haurakibani taranithoi suba battalion asina awang nungpok Bharat ki tongan ba state singda mahusagi oiba khudong thiba thoglakpada khudaki oina mateng pangna ba thabak lokhatli matau karamna mahusagi khudong thiba singdagi ngangthokadabagi haiba asi khangminanaba ngasi awareness program asi pangthokpani haiki Lisingani gatara nipangi October thada accident thokpadagi naduna leraklaba patsoi part 1 dagi naure mangol zawda RK Fortune Developers Private Limited ki Managing Director Rajkumar Rameshwar na sel gi mateng pangkhre matungda so imung asigi sel thungi phibam phagatna ba mangol jawgi machanu pabusu senthok lambi ama pi na bahona gani hairi mangol jawgi loina bi Rebecca na ma ki mapura ba accident thoktuna naduna laikhibadagi imungi phibam nomo gi soksilakli ngasi ma ki mungda mateng pangbirak pa thagat ba phongtokhi Isa isu ju like taman bangamdre man hona jarambado aina nongma asuba khara sujaro nomjaroga nongma gi chalhogdra badi sarana ma hel ba phibam ado yam thina wai government sa tagi aina mateng
sengi mateng di mang khatang pang bera di ipuroi bagi ana baje khatang phaga tawa mal Sahitya Yokhat Kanglup Tentha Lingkhat Khiba Chahini Fusuba Mapok Kumonasi Tentha da Leiba Ima Inau Binding Singh Mahaikol Sanglen da Pangthokre Thoramaduda Khorirol Sandok Paluk ki President Tongbram Babulal Sahitya Yokhat Kanglup ki President Ningthau Nauria Vision Creative School of Science ki Principal Texam Nandala Susar Pyaki Moirangthem Rajen amasung Kartik Maibana Iba Tentha gi wari Lariki Anisuba Volume amasung Khomjin ba Saireng Lairik Fongki Thomas Hardy Ningsing Mana Chayasigi Oina Paleldagi Aiba Takhelambam Nogendroda Pidunai Kai Khumnaki Lions Club of Imphal East na Sinduna Child Cancer Haibasida Family Awareness Program ama Wangkhai Ayang Pali Rota Leiba Ijen Public School da Pangthokre Lions Club International gi Global Causes to Fight Childhood Cancer gi saruk ama oina pangthokiba thorom maduda Pediatrics Dr. NG Sonamani Singh na wangangki Professor L. Ibeto Bina Laikidabada Pediatric Association of Manipur na awa Fongdokre Mahag Indian Academy of Pediatrics Manipur State Branch ki Founder President Oina Inglising Magachamapan Marifu Mapandagina Marifudra Taruk Phauba Puramki Aphaba Academician Ama Oina Mahaki Makha Thaba Singh Bunungsi Chanana Lamjing Biduna Loina Birami Mahag na Laikidabada Association ki members sing na minute ani tumina leptuna awa Fongdoki Thaubal College amali Waikhom Mani Girls College ki founder principal Oiramba Konsam Gulab na Laikidabagi Tara Mathoirak Suba Ningsing Thauram Haikak Pokpi da Leba Mission Blind School da Pangthokre Imung Manungi Maikai digi Mission Blind School gi Mahairoi amasung staff singda Khudol Tamki Imphal Jiri Lambi da Leba ngahak laitana yadabadagi miyamna khudong sadaba kaya mayok na tuna lakliba Barak Thong Ngarang ayuktagi amuk yadabadagi lambi asida gari chathok chasin yadre masina maram oiduna Imphal lomdagi jiri changkhiba gari amadi jiri bamdagi mal puduna Imphal tamna thorakpa gari kaya lambi da panduna leire mari lainaba singna thonggi yadriba saruk sing semjinbagi thabak ngarangdagi chatharakli JN Manipur Dance Academy da chahi ahongi diploma sankirtan da jiri bamgi sorok ating bi khunau da leiba maisnam pari maitaina gold medal fanglakpada harau nungaiba fongdokre Hauzik sanabagi pau amuk laubirasi Sanabagi pau pizari Youth Development and Sporting Organization Sairel na Sinduna April gi tang nipan nagi team kun mari na saruk yadana satharakiba 5 men A side knockout soccer football tournament ki champion DYA Elang Khangpokpi na oikre ngasi sanakiba final match ta DYA Elang Khangpokpi na Mahau Tera FC Bu penalty da goal ani sinoda thoikibani loisinbagi thoromda Wangu Jila Parishad member Moirangthem Melody Leima organization ki president Laishram Khomai Pradhan Sanasam Naba A Sarat Mitai and Indira Susar Kyaki Kumbi Kangjai da Sathariba ani suba MLA Trophy 7 men A side knockout football tournament king asi sanakiba aroiba quarter final match ta LIFC Porompat na Imoinu FC Kumbi Bu goal ahum anida thoikre Makhataba sanabagi pau boyai ningthauzamdagi amuk laubirasi Kuntare Suba Mini Boys and Girls National Volleyball Championship ki ngasi sanakiba match ta Manipur gi nupa macha amadi nupi macha gi team na Jharkhand bu maithiba pikhrei Volleyball Federation of India gi miyang makhada tha sigi tang kunma thoidagi Maharashtra gi Kopargaon Shirdi da nupa amadi nupi gi team nifu manga na saruk yaduna sathariba Kuntare Suba Mini Boys and Girls National Volleyball Championship ki ngasi sanakiba nupi macha gi match ta Manipur na Jharkhand bu set ahum sino kunmanga taramanga amadi kunmanga tara treta maithiba pikhibani nupa masagi sanakhiba match dasu Manipur na Jharkhand bu set ahum sino kunmanga tara nipal kunmanga kunamadi kunmanga tara nipal da maithiba pikhi SSD BFA Sadar Hill Samari Pram Babupara Sathariba Ahum Suba Sangai Trophy Veteran Football Championship ki semi final sangkhre
United Veteran Football Association Manipurna Sinduna Mamang Thagi Tang Kuntra Mathoidigi Tim Taranipalna Gurumari Tongna Khaidoktuna Imphal gi Mapal Kangjebungda Sathariba RKFDS Ahum Super Sangai Trophy Veteran Football Championship ki ngasi sankiba ahanba quarter final match da SHDBFA Sadar Hills na DDBFA Nagaland bu gol mari sinoda maiti piduna semi final sangkibani match asida mai pakiba SHDBFA Sadar Hills ki gol singadu Jangmingland Guitiana match ki kontra mari suba nipuni tri suba mari yankai suba minute gol ahum sanki atopa gol aduna RN Benjamin na match ki konmapal suba minute sankibani Tournament asigi ani suba quarter final match ki sanakibada from Babuparana ATBFA thangmai banbu gol ama sinoda maitibi piduna semi final sangkhre from Babuparagi mai pakibi gol adu e Zayantana match ki kunmari suba minute sankhibani Sathariba tournament asigi ahum suba quarter final match sai nungtilpung ama makai tabada AYBFA yaripok amadi KMBFA kairaka sanagani mari suba aroiba quarter final match nungtilpung ahum makai tabada Basai thangmai banamadi FBFA uyungpoka sanagani Manipur hockey gi miyang makhada YCCIC kontha ahalupna sinduna tha sigi tang kunma thoidigi nupa madi nupi gi team taratarung na saruk yaduna ibodo marching ground kontha ahalupta sathariba ahanba yumnam rasmani memorial under 14 boys amadi under 16 girls 7 set hockey tournament ki ngasi sanaki ban nupa masagi ahanba match ta YCCIC team a kontha ahalupna CO singjami wang makheti lekai bu panjal taruk amada maitibi pikhi ani suba match ki sanaki bada YCCIC team b konta ahlub amadi pham imphal panjal amamam chandaduna draw sakhi ahum suba match ki sanakibada ISWC langthabalna KISSC khongmanbu panjal manga amada maitiba pikre amoromda nipi masagi sanakiba match ta SYUC usekonna Bisnupur hockey bu panjal manga anida maitiba pikhi Manipur Cricket Association na sinduna tha sigi tang tara mathoidigi tim tara ni thoina grumani thongna khaidoktuna Hainobok ground da sanabo haukiba ahanba MCA under 16 boys Naurem Raj Ningthau Singh Memorial Trophy gi ngasi Hainobok ground da sanakiba ahanba match ta YUC kwa kaithelna TCM DC thungjubu ran kuntra da maitiba pikre match asida YUC kwa kaithel gi sanaroi sanjitna wicket ani amadi ran niputre loduna man of the match ta ki ground asida sanakiba ani suba match ta PTCC Paswaina Model Club Singa Makhabu ran humputra da maitiba pikhi match asida PTCC Paswaingi Dominic na wicket ani amadi ran marifu loduna man of the match ta khre Amaromda tournament asigi Langthapal public ground sanakiba atopa match amada Cyclone Thamibanna Oscar Pauna Bazarbu wicket marida maitiba pikhi match asida Cyclone Thamiban gi sanaroi nongdambana wicket mari amadi ran kuntrani thoi loduna man of the match ta khre Hayeng Hainobok ground da PTRC Pasway amadi UCC Uripoka sanagani All Manipur Football Association na sinduna tha sigi tang tara manga tigi sathariba saliba sahi soli singani sumna tara mapalamadi kungi inter-district transfer gi ngasi mapani subun mita Manipur gi tongan ba district singdagi nupa amadi nupi sanaroi kuntrana apply tawkhre hojik phawda punna sanaroi mariputra mathoina apply tawri Sacrifice Boys of Suguno SBS Suguno Kaching District Sinduna Tha Sigi Tang Taranipal Digi Team Kuntarung na Saruk Yaduna Suguno Public Ground Sathariba Marisuba Ningthokjam Angwamcha Amadi Laisam Ronit Memorial 7-a-side Open Football Tournament ki ngasi sanakiba ahanba match ta Sagang FC na Gimnei FC bu gol mari sinoda maitiba pikhi ani suba match ki sanakibada Tondon FC Wangjing na Lamnai FC bu gol taruk amada maitiba pikre YDC Trophy is 11 7-a-side Open Football Tournament ki aroiba match ta Indibar FC amadi Khoirom FC ga sanaragani Youth Development Committee yaripok Khoirom na sinduna tha sigi tang taranipal digi team kunmanga na grunipal thokna khaidoktuna YDC Gym Hall Campus Khoirom mayai ta sathariba tournament asigi ngasi sanakiba ani suba semi final match ta Indibar FC na Sarangpat FC bu penalty de gol manga ohumda maitibu piduna final sangkhibani Tulial United Football Club na sinduna tha sigi tang tara taruktegi sathariba ani suba TUFC Village Open Football Tournament ki ngasi sanakiba ahanba match ta Sundar FC na Kaprang FC bu gol ahum amada ani suba match ta DM na LYC Laikhong bu gol ahum amada ahum suba match ta TUFC Team B na SYDO Sangam Dabi bu gol mari sinoda mari mari suba match ki sanakibada Poiro Khongjin na NFC Ngarian bu gol mari sinoda maitiba pikre FC Lamlai amadi
Eastern Lion Club Nongada Amadi Eastern Unique Club Kameng na Sinduna Sathariba Ahanba Ipathau Purei Romba Kapking ngasi sanakiba matchta YDCL Pungdongbam Amadi 7 star Nongdam goal amamam chanaduna draw satkre Thagachari Boyang Ningthozam Hazik ngasi nongmagi oiba ai ngasagi pau amuk lobirasi Environment Directorate ki phangkiba ngasi goikiba ai ngasa amadi nongjugi pauda khwaidigi sakiba Celsius degree 39.1 ama ani khwaidigi ingba Celsius degree 32.3 ani Nuchit yauba iseng manil ki sang maximum da sada mari putarani 32.3 minimum da sada 33.3 mga oiki ngasi nong chukide Losilak pada maroi bapau amukan epizari Mama laiba kinjing tamna bagi lanfam da thawai kat kraba thawbas tingi mafam dai gai khunna bu udkre Khena bakayana pulaga semba laibag astingak na bagi damag ai khoi puna lebin na batangai phadre haina Governor Dr. Nazima Heptulana phongdokre Amadi Energy polling station tara nithoi da hayeng mikhal hanna ba personnel sing polling stations sing da thumkre ISTV na pizza ba ngasi no magi oiba pau matang asda loizare midyang tabiri basing bo mukan akhurum zare